ꯃꯄꯣꯛ ꯂꯥꯡꯒꯣꯜꯒꯗꯨꯗꯒꯤ ꯃꯥꯏꯅꯅꯥꯒ ꯑꯅꯤꯃꯛ ꯆꯠꯂꯨꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯄꯥꯝꯕꯗꯤ ꯑꯝꯇ ꯐꯪꯉꯛꯇ꯭ꯔꯦ ꯑꯩꯅ ꯈꯔ ꯄꯤꯛꯄꯅꯤꯅꯀꯣ ꯑꯇꯩ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯁꯥꯏꯖ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯀꯔꯤꯝ ꯂꯧꯔꯛꯇ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯂꯣꯏꯕ ꯅꯨꯃꯤꯠꯅꯤꯕ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯕꯖꯥꯔ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛꯀꯣ ꯂꯥꯁꯅꯦ ꯑꯩꯒꯤ ꯕꯖꯥꯔ ꯆꯠꯄ ꯅꯨꯃꯤꯠ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯃꯥꯝꯇꯣꯟꯒ ꯑꯩꯒ ꯕꯖꯥꯔ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯃꯥꯒ ꯆꯦ ꯃꯨꯁꯅꯥꯒ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏ ꯆꯠꯄꯅꯦꯕꯀꯣ ꯃꯥꯝꯇꯣꯟ ꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯃꯨꯛ ꯂꯩꯍꯧꯕꯅꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯐꯖꯅ ꯋꯥꯈ꯭ꯔꯦꯀꯣ ꯑꯌꯨꯛꯇꯩꯅ ꯅꯨꯡꯗꯥꯡ ꯐꯥꯎꯅꯤꯀꯣ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯃꯇꯝꯁꯦ ꯆꯪꯈ꯭ꯔꯤꯁꯦ ꯕꯖꯥꯔ ꯆꯠꯄꯗ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯨ ꯀꯩꯁꯨ ꯌꯥꯝ ꯂꯩꯔꯛꯄꯁꯨ ꯅꯠꯇꯕꯀꯣ ꯊꯤꯕꯗ ꯃꯇꯝꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯁꯣꯝ ꯁꯥꯏꯁꯤꯅ ꯀꯩꯅꯣ ꯕ꯭ꯔꯣ ꯑꯣ ꯃꯅꯤꯡꯂꯣꯝꯅꯦꯕꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯏꯁꯇꯥꯟ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯇ꯭ꯔꯦꯟꯁꯤꯗ ꯆꯪꯉꯦ ꯑꯗꯨꯁꯨ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯀꯩꯁꯨ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨ ꯂꯣꯏꯔꯒ ꯖꯨꯗꯤꯑꯣꯗ ꯑꯃꯨꯛ ꯆꯪꯉꯦꯕꯀꯣ ꯖꯨꯗꯤꯑꯣꯗꯒꯤꯗꯤ ꯐꯨꯔꯤꯠ ꯑꯃꯈꯛ ꯂꯧꯔꯛꯑꯦꯕꯀꯣ ꯑꯇꯩꯗꯤ ꯀꯩꯝ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯂꯥꯛꯑꯣ ꯑꯠꯇꯦ ꯑꯗꯨꯒ ꯂꯥꯏꯖꯅꯁꯨ ꯄꯣꯠ ꯇꯞꯄꯦꯕꯀꯣ ꯃꯥꯒꯤ ꯄꯣꯠꯂꯣꯏꯒꯤ ꯐꯤ ꯇꯞꯄꯦꯕꯀꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯂꯧꯕꯤꯕꯒꯤ ꯀꯣꯏꯊꯤ ꯊꯤꯔꯦꯕꯀꯣ ꯃꯥꯏ ꯐꯤ ꯑꯃꯒ ꯄꯣꯠꯂꯣꯏ ꯆꯠꯄ ꯏꯟꯕꯗꯣ ꯑꯗꯨꯗꯣ ꯍꯦꯛꯇ ꯐꯪꯗꯦꯕ ꯅꯦꯠꯁꯦꯀꯣ ꯊꯤꯔꯦ ꯑꯩꯅꯁꯨ ꯃꯐꯝꯗꯣ ꯈꯪꯗꯕꯅꯤꯅ ꯑꯗꯨꯒ ꯑꯃ ꯗꯨꯀꯥꯟ ꯑꯃꯗꯗꯤ ꯐꯪꯉꯦ ꯑꯗꯨꯗꯒꯤ ꯂꯧꯔꯦꯕꯀꯣ ꯁꯤꯗꯩꯁꯨ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯄꯣꯠꯁꯨ ꯂꯧꯕ ꯂꯣꯏꯔꯦ ꯃꯤ ꯈꯨꯌꯥꯝꯁꯦ ꯇꯥꯔꯣꯏꯗ ꯃꯌꯥꯝ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯑꯩ ꯎꯅꯕ ꯁꯦ ꯍꯥꯏ ꯇꯧ ꯇꯧꯔꯣ ꯍꯥꯏ ꯇꯧꯔꯣ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯒꯤꯅꯦ ꯍꯥꯏꯕ ꯅꯪꯗꯣ ꯃꯐꯝ ꯁꯤꯡꯖꯃꯩ ꯀꯩ ꯑꯣꯀ꯭ꯔꯥꯝ ꯂꯩꯀꯥꯏꯀꯣ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗꯒꯤ ꯅꯛꯇꯤ ꯅꯛꯅꯩ ꯅꯍꯥꯟ ꯈꯪꯅꯗꯕꯩ ꯋꯥꯅꯤ ꯁ꯭ꯀꯨꯜ ꯀꯥꯏ ꯇꯝꯃꯤꯕ ꯁꯤꯗ ꯐ꯭ꯂꯥꯋꯔ ꯇꯝꯃꯦ ꯃꯌꯥꯝ ꯎꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯃꯉꯣꯟꯗ ꯀꯧꯕꯤꯀꯣ ꯐꯔꯦ ꯐꯔꯦ ꯃꯣꯏ ꯎꯅꯕ ꯂꯥꯛꯏꯅꯦꯕ ꯉꯁꯤꯀꯣ ꯅꯤꯅꯦꯁꯨ ꯂꯥꯛꯏ ꯅꯤꯅꯦ ꯍꯥꯏ ꯇꯧꯔꯣ ꯅꯤꯅꯦ ꯍꯥꯏ ꯇꯧꯔꯣ ꯅꯤꯅꯦ ꯃꯃꯥ ꯑꯩꯈꯣꯏ ꯅꯤꯅꯦꯁꯨ ꯂꯥꯛꯑꯦ ꯎꯠꯂꯛꯀꯦ ꯈꯤꯇꯪꯈꯛ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯩ ꯆꯠꯇꯣꯔꯦ ꯎꯅꯕ ꯂꯥꯛꯏꯅꯦ ꯃꯌꯥꯝꯁꯦ ꯅꯣꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯅꯤꯅꯦ ꯅꯪꯁꯨ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯃꯣꯏ ꯆꯠꯈꯤꯗꯣꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯗꯗꯤ ꯌꯥꯗꯕ ꯁꯥꯊꯤꯕꯅꯤ ꯈꯣꯡꯒ ꯊꯤꯟꯕꯤꯅꯤ ꯁꯤꯗꯤ ꯅꯪꯒꯤ ꯑꯥꯒꯤ ꯁ꯭ꯀꯨꯜꯗꯣ ꯀꯥꯔꯀꯥꯟꯗ ꯍꯥꯏꯔꯛꯎꯀꯣ ꯆꯣ ꯐꯖꯅ ꯆꯠꯂꯣ ꯃꯥꯏ ꯈꯨꯊꯧꯗꯣ ꯆꯣ ꯕꯥꯏ 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 ꯅꯤꯅꯦ ꯂꯩꯍꯧꯔꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯀꯁꯥꯔ ꯍꯟꯗꯣꯔꯦ ꯑꯃꯨꯛ
ꯇꯧꯔꯣ ꯅꯣꯏꯕꯥꯅꯤ ꯁꯦ sida hi taro hi hi itay matin malai ini haro nungsi garo nga nato ni nungsi tature kan ba nungsi tubi so bye 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 ko thole ko mayam do yama ni nungai te hayi thama mukti phana ko ni lere me ko hoi ko dona pi tare sira de han para de yam nungai ti ko ado mathang se yu la pangam boi ja ke ko hoi toi toi na manipur se ka yu la pangam ni ko ado adang se yu la pangam boi sa ke bye bye to ro ja bye bye mam don jo bye ko na unna ji ko bye 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 aduga yam nungai ba haibo ko mayam airport se mangka phangnare ko ma se haidi ai an uba ko ngamdre ko manak dei changi photo ka ap ke kot ke hai ke tor ngamda ko do so changi sang ti ra long na me ba du se mangka phangnare mayam ko sin ya si asem ba nen ba de je me kai je asem ba kayam kire ge pha la ko de handak tha ma pha ai lai ma mama si yoi ba mama manipur re oi ba ai na ka sa ge baba na ka sa ha ni no blog na ai na sanitize na mai na hang mas kan tu ta na hello mayam nungai mo je siam pha si je pha je pha ko si mangka no re yam harawa du ne ko in to ji ko do hadi yam su chammi ma se wai san mo siam nungai ko do video se pha na su nam ngam dre yam kai ko ai aduna phajana su ha pa ngam dre yam ni chammi ma se ai na hadi hek mu na ko yam na pha yam chamba do ma oye ko aduga gi atopa chebala su handa urei ne du su ma su ko bodum ngam hodre ai ngam kai mandana aduni ai khara ikai thikan mai tare ko ngam de ko What? Bye tu. अभी जो सबसे ये हुआ ना के लिए फर्श के साथ साथ लाइट स्विच भी लगी हैं सीट के सबसे नजदीकी निकास kasar yo yung mayam u pambi ke mayam si pura sang bani mo koi som tanam ko ado ai huji kasar yo re ado kai yum yo ko muchara ge ko ai la khoi lo bala mani ko ko auto ma ha ge ko ado lo bala mani ado ga dum yum pho director ani ko
ꯍꯥꯏ ꯌꯥꯝ ꯌꯧꯔꯦ ꯌꯥꯝ ꯌꯧꯗꯣꯔꯦ ꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯂꯥꯔꯕꯣꯟꯒꯤ ꯆꯥ ꯕꯒꯥꯟꯅꯦꯕꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯆꯥ ꯃꯅꯥꯁꯤꯡ ꯌꯦꯡꯉꯣ ꯂꯣꯏꯅ ꯁꯪꯉꯒ ꯈꯨꯐꯖꯕꯅꯦ ꯒꯤ ꯄꯂꯥꯔꯕꯣꯟꯗꯒꯤ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏꯅ ꯁꯤꯡꯒ꯭ꯔꯥ ꯀꯩ ꯂꯩꯔꯤꯕꯀꯣ ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯅꯕ ꯍꯥꯏꯅꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯕꯥꯔ ꯌꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯆꯪꯐꯝ ꯌꯧꯔꯦ ꯊꯣꯡꯒꯥꯟ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯆꯪꯉꯦ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯔꯦ ꯌꯨꯝ ꯌꯧꯕꯩꯁꯨ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯍꯜꯂꯛꯄꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯈꯜꯋꯥꯏꯁꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯊꯪ ꯂꯥꯛꯆꯔꯒꯦ ꯁꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯄꯛꯄꯅꯦ ꯃꯥꯝꯆꯧ ꯃꯥꯝꯇꯣꯟ ꯍꯣꯏꯅ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠꯁꯤꯅ ꯅꯤꯅꯦꯅ ꯍꯥꯄꯛꯄꯅꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯍꯜꯂꯛꯄꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ